पाउजेदी युमफम ओइबा मरुइबा पाउ खरा अपडेट तौजरी करप्शन द मियाम अमदी पॉलिटिशियन सिंह इबीरकपा माइबम सोमेन सिंह कुइरे मियामना सेंजा थुमजा तौबगी मतंग तलमदम असिदा ngangnariklibasi atuba hanba leite ahoina tum masidi hengalibra khalage punamakse gi hawrakpamji hawdoknarakpada amana amada maral thangjinare laibak miyam nahai politician singna tawbudagi ekhoi su yauksin bane makoina sel lobagi hainabi laitrabadi ekhoina su piroi amaromda madugi pakhumda lauribasingda amuk hai nakoina pibagi ekhoina lobani nakoina namduna ekhoiba corruption tahon bane masini ngangnaribasi honarabadi laitum wati haibagi matagum amada amada maran thamjin atu leiringaida ngasi di sanjau paibasingna asum asu wangkatke aduga mahidi haijaba lairik laisu ningtin hairaban harol kayade paisa laijadabana adumak makhada singthaduna thambiragadra khalage Manipur Public Service Commission na conduct of government gi thabak changna bag recruitment sing natana atopa department sing amadi agency sing na sinba recruitment sing da thajanaba kaya lainrak tabagi mami chawna tare Manipur Public Service Commission na parikha pangthuk tun laukiba post sing gi matangda makok thongba well sing jawnarak tun thokraba appointment order chanhan khidaba yaurakle karibono thajaga dawri base Thabaki advertisement ama hek thorakpada madugi recruitment da saruk yagadoriba candidate singi marakta larik kanna paduna miyamdagi makok thongduna thabakado phangnanaba honarage haiduna khanbagi mahutta maduga chanaba paisa hana langchin bahongnarakle thabaki paisa piriba khudimak masagi batik chada basu hoitre ado matik chana mangondagi hena larik haigedaba matik chada ba miyoising aduna irai laina makhoina taliba government gi thabak adu phangkhibada thamoida changnadaba kaya adugi khallaka adumak corruption da yauksin khibani habada aiman bathokloi peningai leijadaba kaya di ponsi ko ningam dana lenba kaya su yauri bane lamdam asidadi wachat wanom tawbagi hainabi asina marata akhrab iramdam haibatu oikhrabanina lairaba miyam gi maikaina kadom da thoklagadaba angning lage haujik di sel gi mathakta sakti amasung sangha haiba amasu hapalaklibane taunaribasi thamoi sengba lusingba thamoi sengba miyam haibadu kaidongai laklagaba Wasat wanom tawbagi hainabi thadok tan recruitment laklaba candidate sing adu transparent leina merit basis da candidate khan bangam labadi tunggi hawkalakliba naharul sing da asoba awonba amadi purak bangam gane adu bangasi di paisa amadi sakti punamak yare aibarom da makhatana asum samtharapada matarabadi tungda lakadurba myoy kyasu aran balambi da chalakloi ainingai leite Hauzik government gi thabak changnanabagi damak advertisement mathang thadorakle Miyamna ninfung gangari bot kuiraktrabanina thabak launaba kauba hawrak lagani paisa khawjaw lauba hawrak lagani haina miyamna ngangari basi lalambadi oisunu iramdam sigi lusing basing officer sing thamoi sena corruption jawdan asengba candidate sing khanba oiraksano adubo iting na nang aikhaktana senja thumja muthat pangamloi aibasidi chome adubo nang ai mayamna punsintuna miyam sembani aibasidi kawgumje lupa lak na khujing oiduna laikhiba thabak singni maduda tawkiba chading sing adu hanjananaba honabagi mahutta makhatana asumba kharadi tawrungi aina candidate kanana bo khalamgadage mahoina lobadi yaraga aina lobadi karigi yaroi aina khalamgani lambi achat oktagi lupa tara phawba lobangam nari basine punamasigi victim di lamdamasigi lairaba miyamna oiri adum oiki gane makatarakpa atopa paw amadana dispensary hostel gi fiam da miyam penatre Kakching Kendra gi manung channel riba irengbam GB gi amatang arba dispensary hostel asigi oiriba phibam asigi matangda staff amadi miyam na penda bo wafung kya phongtong narakle office ajida attendant gi thaupuri ba oinam Purnachandra Singh na phongdok lakhiba wafung amada office ase Englishing amaga sapat marfutarit tagi ka ani gi oiba katsa sanglet am oilerat lairakhe Mata madu dagi ngasi phaba reviewing singba amata tawdana lakle hena laibak thiban English adi taraga mangagi ising isauda ising thungkhibana phanglangi saruk ayam bakin thakre haujikti angang singi sanapham ole hiramasi matang da mari leina ba department da se karak thajakre doba karigumba amata laingak na hanna yanglakba leitre English ani taraga nipan da mata madu gi kaksingi MLA Y Surjendra Singhanas anuba building amasana na proposal thaba leike adu balangak na approval pibiraktabana arem batake Haususu Kendra segi MLA ring chen bidun athuba matam dari fiaring tawrakani haibage thajaba pirum lagatamila lesson kibada pendaba phongtok lakle Hausik officer sida FA ama amade attendant ani pun staff home officer si salaire sasan hidak kathokpa hidak yan thokpada office ki changle leitabana awaba kaya mayoknari officer sigi manung chana leiriba sasan jokpana sinbam oijaba Okram Bimol Singh kauba lami amana phongdorakpada irengban khungang asida Lairiba Fraza Ambalomi Oiba Amadi Sasan Yopana Sinpam Oiduna Hingjaba Lamdam Mamani Asigumba Lamdam Asida dispenser
veterinary hospital haibasi aduki matik darkar oi aduba sanglaba sahi kaya asida masigi awat ba si mayuknaduna lagle hiram asida laingakna ahin bamiyang sangbiduna dispensary office asiba mathau tahon binaba amade veterinary hospital gi thakta pure tahon bidura khongang gi lairba miyam ki sakna lon pagana ba khona biu haina mari lainaba singi pawning sing silagle atopa editorial gi kalam amada meto ki londa ming thon ba gi wathok state asida lanai miu natragana mioi kanglup kharana khul lambi leikana singpagi magi apambagi mongda pangthonda thona bagi mongda sadhabada miyam maru aina lenga ki maike diki miyang changpam thoge mafalam dagi lakpam bio sina akoina khundaba mafam adogi maming mitogi mingda hekda thonjin ba amadi lam adoge miyoi kanglup singi maike diki su magi londa natragana mi amage maming logdon hekta ming thon bagi thabak sadhabada ki lamdam asigi mahausa dagi lerakhiba lambil londa chauna akai ba thogan badana tana pawari ge oiba saktam da marang ba thokaliba asi thogan dana balenga ke oiba miyang changduna lamgi maming lana thonjin bagi thabak tahondana phona pham thoge khon laikai lambi kaithel chingpa turen la chingbagi ming mito ke ming thonjin lamkiba amadi nauna thon bagi thabak sathabadagi ngasi amade tunglam chatki mirol da chaman ba thogan batana tana tunglam chatki miyam bol lana lamjing da bagi maram oile state asigi ming kanglai pak asigi mahutta sanskrit ki ming manipur haina thonjin ki badage puari bol lana lamjing bagi wathok leire lamda masigi yalang misina mapanat mapunat ki chanabi thaduk tuna tammi mitai sin hindu dharma amade singmi sin kristan onduna kwak na wahong batu thasel laga wahong ni hana pong charubagi mimang phangki bagi thaudok adumuk lamda masigi miam da mayuk naragle mitai na hindu ni arubagum singmi sin kristani haiduna chanabi thadok kebana maram oraga masagi haurak pham mirolgi mihaurolgi wari batai kaya kauthong narakle masagi haurak pham muthatlaga masagi puari semdokpa tangkak ama thunglakibadage Lebak asigi maming kang leipak pu Manipur kawe. Sidra bahu ningthau na matam sangna lebak ngaklam laga masanupa babu pahanda lebak piramne. Ganda barba singgi dhar sidra ketu sidhar gada sidra bas sidra birsa sidra sarva asine singba ajale. Asigumba asemba oidabu wari kaya ba kulaki miyam dalarik haiba. Wari liba singna sandok tuna dhalle masibo thijenba wat badage. Oidaboy ningba miyoi kharana babu bahangi masa masuni haiba kharasu ngasi pho pathengnare Englising amaga sapan kontraga marida mutum jolo na phongba bejoy pansli ko palarik asi pamatam adoge lengang na sakangki larik asida isillibadi leibaki maming kang leipak po hanbada Sibnagar kaurame debi gi khwang tafamni aiduna Macleod Dex kaurame anandagi sports manidagi ming logdana Manipur na singba pangthon to thonjelle Mahabharat ki Manipur adu kang leipak Imphal asidi nati abegi khodam changdam lisinga baga sapan hupudra mathoi umbudraga ni thoi ingda pafallon lamit lon singba me phothok tuna akhang ai singna nai dun leipak asige ming Manipur nate kang leipak ni haina tu thok tuna tham grabane Mahabharat ki Manipur adu mafung kalai delai habegi matangda ahom specialist bi barwan October taraga ni thoi lisinga baga sapan hubuga darukta Hindustan Standard da pakum pikre Mahabharat ki Manipur adu Kalimanga Desh dalai ani subada pandit Sri Nagendranath Basu namagi Biswakom Navamba asida Indian Art College na yathok tuna Mahabharat ki Manipur bo mayek singna tage pandit asina Manipur asi Kalimanga Odisha leibakta tanjam ki nongsupta lei haibagi chapchaba khudam sangdam pire ahom subada Dr. Majumdar nasu Mahabharat bo itihas oina laurabadi lale Pandit Singna haribadi Mahabharat Bhetni Bhet haibadi Asya Singi Dharmagi Asing Balarik po Bhet kawe Kang leibak Manipur nate haibagi matang tu khudam sangtam pik thana leire Laibak asing ming pat turel sing amadi nat ki hoiba tharam pareng sing amade kaithel laigal khona singba maming mirol da thonjin ba loina nat ki pok padagi siba phawbagi tharam pareng phawba lada sadan da ho narki ba kana phurba siki saktam balana lamjing nabagi maram orakle yak salai tareta gotra hapsin bagi loikham Nai tabo wato ki sena basu leire ngasi maksu phongbong saba wato gamo oina pauna bazar maning da leiba dukan sadar bazar kauba yani yaroi abeki wato leire dukan asi British da Manipur lausilaba matu English ngam ka sampar marfudra ni thoi ki manung da mapan kangjaibung maning da sadar bazar aidun dukan taraga mapal leiba kaithelaba khoirambal kaithel gi masa amo oina lingkat ke kaithel asi kona lengak na pauna bazar haina ming thonduna haujik leiriba asini English ngam ka sampan su namanga Dagina lising amaga sampan subna taruki matamda sadar bazar kaithel misin bahelaki badi kaithel asigi awang thangbada dukan kul leiba kaithel ama sumatam matuki political agent Maxwell gi mingda Maxwell bazar lengkat ke
Kaitel asi kona thangkal bazar haina ming oduna hojek phawa leiba asene laigakna ming on khraba kaitel singi maming sinabagi mota hanagi ming ado thongani chatnagani haiba tarabadi laingak abadi miyam ki mayokta leiba oina tholoidra madu leibak thibani kaitel asi ki manungda leiramba Lakshmi Bazar Purada Bazar New Market na chingba singdawna sagat pagal hoina anuba maming thonkhre mirolda leibak ki lambi singpat turel kaitel na singbagi ming thonbagi mathakta isa isu singi maming phawba mito ki londa thonjin badagi kanano karino khangba ngamdabagi wathok singa si ko kanana balengak na khonabagi matam yaure Nagalamar Dr. Pubda Chenaba police persons suspend taukhre condemn taurakle ngarang nubidang pung nipan minat tara mangarum tabada korean gadel ipa CMC hospital na masagi duty taururak ahalakpa Dr. Matai Manau anita luang sambam dalaiba sa minister ge may managda duty taba Imphalis commando persons na phuba saiba taubada senabani aiba commando person mari detain taukhre amana suspend taukhre CMC hospital ki Dr. ke Sorai ngamda hangang polis ta wakalak pa zero lama ki matungin harba police person singa si detain tau kebane amaromda Imphalis ki SP and erosit na thok powder amagi matungin na Dr. Pubada Chenaba Imphalis ki police constable number 018304 calling Ketrimem suspend tau kre mana suspension ta lai mahak reserve line porum pat lai don headquarter thadok pa yaroi aina subang torakle amaromda Dr. Matai Manau ani to phurak ki bathong adu Teachers Association Jenims Indian Medical Association abadi CMC hospital ki maike de condemn tawrakle thawdok asida chenaba commando singi mathakta mari leinaba authority ne action laukhat biu ahare makha tarakma atop pau amadana Afghanistan da ngasi Taliban gi anuba sarkar semlagane Mullah Abdul Ghani Baradar na head oiragane Taliban hadakta Afghanistan ki konung Kabul lauksinduna Afghanistan khudum chankraba matung talaba katuda magoi gi oiba anuba sarkar semna ba thawrang punamak loigre Taliban gi anuba sarkar asida Mullah Abdul Ghani Baradar na Taliban gi political head oiragani mamang da Taliban na lebak adugi province ki agi governor police chief amri commander sing basing su khan khrabane ngasi ase Afghanistan da Taliban gi anuba sarkar sem ga durpa asigi mak oinara Kabul sar punamakta Taliban gi firan chingkatun harau tayamba phangdokre amarob da sarkar sem ga durpa asigi mak oinara mula Hefatullah Taliban gi supreme commander oikhrabani supreme commander asi lebak adugi president pawbagi mathakta laigani aire media na paw ama phongduraga khunaida akaiba piga da balairabadi paw tu phongda bana phai minister Laibak ama ingna chikna panbada media gi asobo thodang lei media na pau ama phongduraga pau dona khunai asit akaiba pigida balairabadi pau du phongda mana phai ana Manipur gi chief minister N Biren na aigre wafam masing asi Manipur state medical plant board amadi state Ayush society directorate of Ayush na sinduna chief minister N Biren gi darbar hulda pangtho kiba azadi ga amrita mahotsav Ayush f ga dawarga mari lena na phongdo kibane pansir da khut thokna bada chauna asok apan nangal le Afghanistan da Taliban na laibak adu khudum chankraba matung thusu Afghanistan gi aroba province am oriba Panjshir Northern Alliance ka Taliban sing akan mamongda nongmai kapna dona kuthongna khre mamang da Northern Alliance ta Panjshir da kuthongna khibada Taliban gi fighter ka arkrabane hojik Panjshir da kuthongna riba adu Northern Alliance amati Taliban gi maigai de chauna asoka panangle aire agency gi pawgi matuk inda Panjshir as Northern Alliance da kudum chanthun leiba province ne aire maragasi da ngasi Manipur da mioi chari humpotra di thoi COVID-19 positive boy ba thengna khre loina na lachat asida ki mioi ani leikhidre ngasi leikhida ba makoi ani tharaga COVID-19 na chen ke ba Manipur ge apun ba masing lising amaka sadre parfotra di thoi yaukhre Arun Kumar Congress da ki resign taukhre ngasi yu pung taraga mathoi rom ta ba da International Congress Party primary membership amade PCC member dagi singmai ro mamang lekai dalipa Arun Kumar thangjam resign tawbagi serol amba patient kre Arun Kumar resign tawbagi serol adu party ki president da patient ki bane aire aroi bada content sing asigi mar oiba pau khara asiba pau tamjariba mane blocket news YouTube channel amadi Facebook page asidagi yengbiri bopuna mak pathaga chari channel asina topta kanara bade subscribe tawbi division subscribe tawbi rom loina like and share tawbi su kabi kunu pramak po amakhana thaga chari